Nupa nupi ani mari lainabagi thodok amaga mari lainana hauzik social media da viral Oiriba Warsim Chesam gi matang da pambaina luchingba UNLF ke People's Tribunal na thizin bada fanglakpa seng Meeyam na Thamlakli lahlawlup asege media coordinator Sarairongba thokchomna khudek piduna thadorokpa jarol amana hai wathok ase pambaina luchingba UNLF ke People's Tribunal da wakat ama lakpadagi People's Tribunal ge member ahumna sapa panel amana haukiba tangkun mathoidagi kunitoi fawba yamda kumni thizinba hoke Meeyam gi mathau taba matung ina wathok asigi matang da tribunal asina numit chupa thizin ba lepkhide amade ngamliba makhai thuna yangna wathok asigi haurafam amade achumba adu puthoktuna achumba wayal ama pina ba honakhe case asi thizin bada tribunal na fanglakhiba achumba Wapham sing adude Warsim Chesam hairiba nupa asina nupi ase aron bai yumban mari thamnaraba matungda mahakna nupi ase Miraiba lausin ningdabadagi wathok asigi haurafam oirakhe Warsim Chesam ga nupi asiga kumja Englising ani shumna kunmathoidagi khangnaduna nungsinnarakhe makoi ani nungsinaraba matungda nupa nupi ani gi aronba mari leinaba haurakhe asigumba hakchinba nupa nupi gi aronba mari ase laiba khak natana nupi asina Warsim bu nungsijabadagi nupi asigi nakaldagi Warsim gi apokpi imada makoi ani gi leinariba mari adu khangankhe nupi asina nupa asigi damak lepcharabaso Warsim na nupi singi ikai khumnaba amade punsibu yamna line lawba maramna makhoi ani gi marakta ningai sangdanaba thorakhe masidagi Wapham ase social media yorakhe makha tara tribunal na thizinbada Warsim gi hawkhiba matamda nupi khara nungsinaduna mari thamnaringai daso Warsim gi na nupi sing aduga aronbai yumban mari thamki haiba khangba ngamkhe masa yanaragasu Warsim na lamdam asige ningol oibi singi punsi amade ikai khumnababu karishu leitana khanduna hektamak aronba mari lainakhiba thawng asimukte khunai asige chana lonchatki wangbadade masi Warsim na khunai asida langshinba achoba maral amane Warsim Chesabam atopambing Chesam jahi kuntaret apokpa Sirajuddin Chesam hata golapachina khunai asida amade nupi singda langjakhiba maral adugidamak tribunal na mahaki mathakta makhagi cherak sing asipide Cherak sing adude nupi asina nupa asida yum panduna leiba pandre haiba mahaki firep matung ina tribunal na makoi ani lapthoknabagi ayaba pide amade nupi asiga karigumba hiram amatada hanagumbari leinaba thamdaba yaroi Warsim gi lujadaba lamchat asigi damak mahak jahi ama lakliba tang kunmari dage mathang jahi gi July kunmari fawba gym gi trainer oibada athingba thamde athingba leiriba matam asida mahak tribunal na yengsingani amade masana asoiba adu semdokadabane wathok asigi makha tarakpada Warsim anti social oiba thabak amata tawba yaroi karigumba anti social oiba thodok amada hak themnana jenaba thoklabade Warsim bu party na akanba jarak pigane loinana Warsim na mahaki maral ase Meeyam na semdokadabane nupi asigi firep ki matung ina Warsim Chesabam dage mahaki mangkhiba nupi oibigi ikai khumnaba adu selga matik nakhide haibadi nupi asina Warsim Chesabam dage wathok asigi damak sel amata laude amade wathok asigi matangda tribunal na thijinbada gym center amasong atoba trainer amataga mari leinade haina jarol asina makha tari ai meng Warsim Chesam ai meng phal dagi aduga hojujina hataga lapati delejare ai professional bodybuilder amani aduga aina Facebook post nupi misama gi mimbalaga thagalaba do ai asoibani ai jahi mari magi mamanda nupi khara nataba miyangi mubagi nasi UNLF is now sing ai go warapani isani ajai aduga matungda sigumba thudo ase tholabati ai UNLF nupi share ta isani ajai aduga hoji social media da nupi tare haina viral chali basis arambani asi ai mari mata lene jide aduga sida gym oja gym trainer amata ga sumai ni